Arambai Tenggol na Kourakpaga mari leinana Ruling MLA singi Mipham Pangthokhre Bishnupur gidi hayingi oina curfew komthokidre Imphal East West ki order ngainari. Arambai Tenggol na haying kauriba laingakpa singi Mipham amadi state asida hauzik laiba isusing asigi matangda khanai nainanaba Ruling MLA singi oiba Mipham ama State Minister Secretariat Pangthokhre. State Minister na chair laudina Pangthokhre Mipham adu ngasi nungthil pung amadagi hognaba pandam thamkim. Loina matam adu fawbagi manungda tongan-tongaba ruling party ki MLA singna CM Bangroda laknaki. Hauji fawbagi oina Pangthokhre Mipham adu da MLA singna kari karamba wafamjing khanakhibagi haiba adu khangba ngamdre. Adubu ngasigi Mipham adu maru oina kanglada hayang pangthokani haiba Mipham amadi state asida tholiba irang asigi matangda mihusingna kari karamba khongthangsing lawba yabagi haibagi matangda khanaramba yai haina pannari. Aduma pung asi pangthokhiba Mipham aduda ruling party ki MLA singi masing sapchana sukhibara haiba adusu hauji fawbagi oina khangba ngamdre.